Churachandpur district Zomi amadi Hmar-Furuf ki marakta makha tana muknarakpagi fibam leibana district administration na thamlakiba curfew sangdokhibaga loinana komthokpagi matam su tensinkhre panbayai Churachandpur district Zomi amadi Hmar singi marakta khatna chainaba thoktuna misimina yaurakpadagi district administration na district asigi mafam kharada curfew thamduna lakhibani Mamang thagi tang tara taretagi curfew thamduna laklabasu nakalani gi marakta makha tana ungkhatnabagi fibam leirakpana nauna thorakpa order amana curfew asi tha asigi tang tara taret fawba sangdokhibani district administration na miyam gi nongmada changdaba yadraba pochai leinaba amadi thabak thoram pangthoknabagi damak ayuk anganbadagi numidang pung 8 fawba curfew komthoklambagi matam numidang wairam pung 5 da oina tensinkhre adumakpo irang khara hena kanba Renkai village v Munhoi village loinana Kangwai Samulamlan amadi Sanga Court subdivision na konba mafam singdadi curfew tension ba amadi komthokpa leitri Churachandpur town gi oinadi curfew leirabasu pamdaba thogdok amata thoktabana mahausagum dukan hangnaduna amadi kaithel famnaduna laloliti ki thabak chathari Lambi dalanai amadi passenger gari sing chatnari ngarang su Zomi amasung Hmar-Furuf ki disturb area ni hainariba Renkai village ki Bethlehem Wang amasung New Lamka gi v Munhoi village ki marakta Zomi naha singna Jedare gi flag yung silakhibani flag yung bagi pau fangbadagi police ki kangbu ama laktuna flag lokthak khibadagi police ki ka awai akhom tawnabagi thogdok leikhi Panbayabadi Hokiba March Thada Zomi amasung Hmar gi marakta thokiba khatna chainabagi thogdokta miyoi ama leikidaba amadi kayamana aso apan nangkhibani